Thagachari Sarjit, Thagachari Johnson, Hazik Makataba Pausing Muklominese. Kuki militant singna Moreh da Chatharakiba violence ki thawong kayaduna maram oiraga Moreh gi border da leiramba maitai kharangase Khuman Lampak Youth Hostel number 2 da hangliba relief camp ta lakpada leifam leiramdre amuk hanna kakching da hanba yana leire haina Moreh da gi lanjenaраklaba myoi amana ELITETV da fongdorakle hiramasiga mari lenana ELITETV na akhanana unaba amada mahakna makata na hai me ahum da haurakhiba irang asegi khudong chaba lauraga kuki militant singna Moreh gi border da leiriba maitai gi yumsing Thaba amade violence ki thawong kaya chatharapadagi myoi chani rom asi Burma da changsinduna leirakibani tha segi tara taret amadi tara nipanda Burma da ki thoklaktuna Moreh da leiriba sam rifle game ta changzafam lauduna leirakhe myoi sing asi Burma da ki thoklaknaba khonabada ahan bada lengakna athingba pirakhi adubu makhoina thengnariba awabasing ningthina wari sanaraba matung mafam aduda leibada khudong chadre haiba khangbadage chief minister na ayaba piraga Burma da ki thoklakkibani Lengakna Khanglaga Thoklakpa Maramna Lengakna Khanglaga Thoklakpa Maramna Ngarang Ase Palelda Yoraklaba Matung Kakchingi Relief Camp ta Myoi Chamaga Kungani Panrom Leihobani Karana Youth Hostel da Leifam Fangani Khana Lakpani Adubu Mafam Ase Yorakpa Matamda Leifam Leitre Hanana Sinba Loikre Hairakpadagi Mafam Aduda Lakiba Singh Kakchingda Amuk Hanba Yabagi Fibam da Leire Haike I know the pharmacy, Khuman Lampak Youth Hostel number 2 dani. Manipur da me hum digi hoga tholiba kanglup anigilan asina maram waraga Moreh da leiba khoi mete chinausing habita yam lawa khoi mioi chamaga funipan rom Moreh dagi ngarang khoi la palel da le matung palel dagi mu chamaga kunga humdoisi kakching relief camp da le matung da khoi mete chinau khoi mioi nifurom infalom haikre habigi pawang phangbadagi khoi somdo jing ba khoi hostel se lakchabani adubu khoi Moreh dagi lanjener laba habita khoi victim sing da kari khudong chadaba mayak narakpage amadi mokoina kuki singna mokoida karamba mine chatharapage habigi matangda khoi lanjena laba khoigi khunja haiba tare khoigi victim ama kakawai sanabagi pawdam adu tamdage khoigi iyambase khoigi Moreh dagi adi irang sta haiba tare khoigi nimit tarik kya dagi khoi date 3 dagi khoi gano khoni lehe wano da le pune Burma da lebine date 3 dagi leraga handaki live ha hoji haukiba date 17 da akhoi si kano da Moreh gi akhoi gi kano da akhoi asan phang kem da leibine ngarang do akhoi thola ga palen bhok yaure yauraga kakching gi ri kem da gi bus nung kai ge de mayam thare kakching do sign to biyo na adu ngarang thengam akhoi ju angang nupi ana ai mayam yawbuni na khara ma imphal da hagan da khar ayam de kakching da dum choi nung toroga de kem da loi leri hai tare lainabi mahom letri adu gi lainabi mahom there ine khoi jo ado therak pati sidadi facility lekte hare ko facility lekte chukana na sida manungda khoina manungda office nupa amna wari sanaru reba sakan loi sinmalu robni khabar tare ne pan yaure khole kan ama hare mana samlopama ado hoji se khoi ju kakking da haidaro hai ani kakking da khoi tawgada thabak mayam le ha angang nupi lai ming chan bakhotpa dagi affair amda chandri khoi mayam se hoji ngarang thori mayam se adugi affair sa nabo kona ba kakking da haidaro almaine hare aro hojo kakking da haidage na khalle hojik leiba phemase koigi asamaga lena government na thambiriba Khuman Lampak Youth Hostel number 2 se da asamaga lena lebam phangani khana lakhibani adu hoji phobagi oina Youth Hostel number 2 si da makhoi gi haiba tare Moreh dagi lakhiba khoi sinau sing si lebam hoji phobagi na leitri phemase na maram waraga maram khudong chada basina maram waraga ngarang hagelakhiba yam haiba tare khoi hoji phobada mi nifurom ne haibdi tajare dubu chapcha masing kyano khangdrabasu Youth Hostel di yorkhiba khoi gi maitai sing haiba tare hoji kakching nom da mu halaga makhoi gi tawam thokpa khoi gi kakching da legadriba moi gi FIR changadabu boiro nataga angang singming khoi gi laik tambagi boiro punamak amu khanna kakching da halaga tawnabagi damak sem sari habagi pawdum din lejari basi ELITETV news ki damak video journalist loya galoina pawdum jari ba Johnson Wambam Khuman Lampak